everyone, ma'am nahan nakoina koibigi video aina thangatpado adugi makha taba video oidoini adu numit kini aba khoise nungdhin dani aba khoina siga changai se mafam se Twilight haye mafam se ado akhoina adagi tholakpade di pung mari adwaida dum tare aba aduga siga jawrakpada pung mari makhai rumdi adum tare adum nakpudi nangnei aba jamnabudi lamna de mafam se gari si gari ra ani dum hanagi thainagi da asigi gari se ko moi thainagi gari do imale ado asi se nungdang dana hena phajai aba magi gari sigai light adana moi fitting tawbagi light to ngalakani aba aduga asigana moi Ganesh ki murti leire moi puja tawbagi su yamna phajai kyam phajana tawna decoration tawrino moi se aduga khoi jik se ko a manungda mungchang doini aba khoi se manungda phaja ba jamna decoration tawri moi se aduga sigana chair se moi simaina thamme aduga asi se khoi se nungdhin oirabani na ko light se khara tawna thangale asiga haidi erung nungdhin dadi jam phaja ba mandi nungdang dana hena phaja ba haidi heli aba line me am duna ne design se phaja li akhoina nungdhin wainam dala bani na light me am sina ko adum phaja ba se matang sucha kare ina chatpa sida asigi muti sina khoi marmit tuni jalpari abado ado moi asmaina ising thata bagi se decoration tawre moi se yam phajai phajabra ma phamje nungdang dena hena phajai natra moi light me am se thal aduga asmaina haidi jum su ko moi phaja ba tawna una wana asmaina sabai su asmaina leirame ado akhoi ate sumanung changkini aba to jemina si me amanung desu kari lai yai bedo adum mathang mujarake sigari phajala chale je khoi tai sumaina nan bedo adum jawa se bana मैं मसी मथक सी कमी में हम ले पीछे हो रहा है सी सोमदा लई गथियत माल यादे से फजई असी न करी नो तुंग न बई रमी दूसरे तुंग न बई माल मथक काखन न बई माल ने काखन चिंग ya ai tung jai na tra miang tang tung jarui da mai ani hom tung jai miang tang tung ba ki ni ki ga tra si pai mobile pai la hai bi ge Hairi matanda ki ibu kijare jam na mo tungai di masuk tong gitu ada karena padu karena padu karena level apa mi kalau tadi sini kali na gari ki rasa gari ki cakara sih na pani dia
ꯐꯝꯅꯕꯩꯅꯤ ꯐꯝꯅꯕꯩ ꯐꯝꯅꯕꯩ ꯑꯁꯤꯒꯤ ꯁꯥꯏꯀꯜ ꯑꯅꯤꯁꯦꯀꯣ ꯃꯣꯏ ꯃꯃꯥꯡꯗ ꯊꯦꯡꯅꯍꯜꯂꯒꯀꯣ ꯍꯥꯏꯗꯤ ꯖꯣꯏꯟꯗꯣ ꯇꯧꯁꯜꯂꯒ ꯃꯣꯏ ꯂꯩꯒꯁꯨ ꯊꯦꯜꯂꯒ ꯗꯤꯖꯥꯏꯟꯒꯁꯨ ꯁꯦꯝꯃꯤ ꯁꯥꯏꯀꯜꯒꯤ ꯗꯤꯖꯥꯏꯟꯅꯤ ꯑꯁꯤꯅ ꯃꯌꯥꯝ ꯇꯣꯡꯕꯒꯤꯁꯤ ꯃꯊꯛꯇ ꯀꯌꯥꯝ ꯐꯖꯩ ꯂꯥꯏꯠ ꯃꯌꯥꯝꯅ ꯁꯣꯅꯥ ꯂꯥꯛꯑꯣ ꯖꯒꯥ ꯑꯅꯧꯕꯒ ꯑꯣꯏꯔꯕꯅꯤꯅ ꯂꯥꯏꯠ ꯃꯌꯥꯝꯒꯁꯦꯀꯣ ꯊꯥꯟꯕꯁꯦ ꯎꯕꯁꯤꯗ ꯏꯆꯥꯅꯨꯄꯥꯁꯨ ꯃꯥ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯁꯣꯟꯗ ꯑꯃꯨꯛ ꯆꯦꯟ ꯁꯣꯟꯗ ꯑꯃꯨꯛ ꯆꯦꯟ ꯇꯧꯕꯅ ꯑꯩꯈꯣꯏ ꯐꯅꯥꯅ ꯂꯩꯅꯔꯦ ꯑꯗꯣ ꯃꯐꯝꯁꯦ ꯑꯁꯤꯒꯅ ꯆꯥꯐꯝꯅꯤ ꯑꯗꯨꯒ ꯁꯣꯟꯗꯁꯨ ꯌꯥꯝ ꯐꯖꯕ ꯒꯨꯔꯥꯒꯁꯨ ꯂꯩ ꯃꯥꯜꯂꯦ ꯑꯉꯥꯡꯒꯤ ꯁꯥꯟꯅꯐꯝꯁꯨ ꯂꯩꯌꯦꯕꯀꯣ ꯐꯖꯔꯤ 시계수 짰나봐요. 전화까지 lấy đi. 야, 굴구스 미암니네. 굴구스. 시간 lấy 깜 잠미. 만화가 짜리네. 응시들아. 내가 이랬는데. 아니 이렇게 하면. mathakta moi kaino gi assamese ki natra jempak haina bra kin tawri Kasumne tanadra. moi assamese ki kaino se japi maningi sina restaurant ni aba ado akhoi hujik se mathakta mu kakhatkena tawrini ado misu khara madi na leiramme aba akhoi changbada ado mathaki design sidi kari haini miyam light miyam se aduga lei kasu fajaba jamna design tawna semamme aduga mana lei managi design su aduga lei machu su yam fajaba leinamme mogi decoration se ko jam phajai abou lei abou ni lei adana kumdhar ani asigana chair thai sinako siga chabam leire aduga makhadasu restaurant leiyaba ado duga su chajai mathakta su chaning asu asigasu dum chaba yare mogi se asigi jum manba dumaina sari se asisina akhoi batal na sabani aba akhoi ligli batal miyamna haidi punjalaga ne aduna sabani asigi jum se aduga manungda jengudu haidi khirki ni aina round dumaina semi se aduga phampam su leire manungda aibudi changnabudi phamakte aba mapande asum namme manungda kadi changdare asigana ko ingangi sananabagi haidi jaga se ko side amadada puna thamgare sondana ado akhoi hujik se ko manungda changge tawbani ingang sanabagi siga mayama leire akhoi sangon tongna sananabagi do ichanupa se khara tonghange tawbani
Kamay tawrin na masi. Tungo tungo. Aya. Aya. Tono sona yung ne. Tono. Tono. Nungay ba? Sangon se ko maahan ba tong jari niya ba? Isan pa se aduna ma kana haraudi. Sumaina nom kon na tawba sida mapana sanahalle aduga sigana helicopter leire helicopter se budi tunghandre ba mangonda madi kaino tawbanina ingang uribanina ko haigiroena tunghandre asigi gari sina ko khogi phambasu jabagi mongda aduga angangsu nandhabi sanabagi jabagi niaba ado sananabagi ado isano padi tawhandre ma hairoena ado gari se oina phamalle Masih kau hamil kaman ge? Manungai kare. Masih kau hamil ge? Numituga isano pasu jamna harau kare. Mapana amamu tongan mai sanana bagi haidi man tong bayaba ko pajai kaino singse sanana bagi singse punamak haidi amom tongna dum tonghalle ba. Mana dongda basingdo tongan bide aduga numituga mi angang sing budi yamna budi lakti ba ayung nungdinda budi lam basu jai ado akoina chatpa matamdadi angang sing de jamna leiramdre ado ahan sing di lei ba gorga sajiga karamba Aku jum depan ba to? Chinese bell ni. Asis ya Mi nungai jum da nungai ba la wi lai. ngai ba lai ra ado moi khongali na Hara wi je. Nak apa? Cek, asik sana tahu sih dah. Tahu. kan na harau ni ba si sumai to ba jam pam ni asi di asi kanino siya Jangan aja. ha Jangan baca apa. không điểm gì bukan Kau kena. masih di kali cái nuni ne tingki manung gini nya ingang sing sana la bai ni ki ko lebi Kira apa? Jangan lah. Ya lah ya. asigi round leina bai se ko akoina amam tawna leina jingini aba akoi se kari kari taena ahan bada mana lei khare adu matungda aina muji leirin jingini aduga isanu bana mu lei hange ani aba akoi kari taena amam tawna Best. Aina excellent nang na best. Hello. Aparo. Go ahead. aigi maningi se asigi design sina ko moi bihu gi design duni haji bihu sabagi design duni ba moi semi se aduga siga angang singchu kana badminton sanari asigi car sina ko ayung nungdinda budi light handabanina fajana khangdabani ba ujing nungdangdana hena fajabado hele nungdangi light myam se maningi sisu jam fajai
Lighting. ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦꯀꯣ ꯃꯇꯝꯁꯦ ꯊꯦꯡꯖꯜꯂꯦ ꯑꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯅꯤ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ. I remember when we were staring at a photo. Don't forget the way you look me in the eyes. And I keep you in my heart is where you